Russia na Ukraine gi Kharkiv area singda leiba troop sing Louthokhre. Ukraine gi awang nongpok thang basarukta leiba Russian troop sing thangja numita mafam adudagi handokhre haire. Ukrainian forces sing na area do poisilakpadagi lan adugi maruaiba front line singi manungda Russian force sing gi phibam khangaudana lusilakpadagi Moscow na mafam adudagi Russian troop sing Louthokibane. Russian ministry gi warol paladuna state na chalaiba TASS news agency na hai Kharkiv province ke Izium city gi akoi badalai riba troop sing mafam adu thadong naba ministry asina order taukhre. City adudagi Louthok liba troop sing adu yumthang nariba Donetsk ki mafam kharada chathariba operation singda yahonanaba tharagani hainasu ministry asina phongdokhe. Ukrainian troop sing na awang lomda leiba Kupiansk city paisin kharba matung pung khara kanaraga Russia gi defense ministry na wafam ase lauthorokibane. Ukrainian troop sing amugan na paisin kharba city adu awang nongpok thangba Ukraine da leiriba Russian force singda makhoi gi mathau taba polam sing supply tawriba matangai daba railway hub ne. Ukrainian force sing na maruoiba railway hub adubu amuga na paisin khibasina maram oiduna Ukraine gi lan adu to khwaidagi kanba lan kharagi mafam oiriba lamdam adu da leiriba Russian troops sing gi supply sing khudakta leban khe sayola sigi angan basarukta front line sing da akan balanda chathaduna Ukrainian force sing na town amasung village kaya Russian force sing gi makutagi amugan na paisin bangam khe town amasung village sing adu tha kaya Russia na paisin dun lakpaneng thangja numit ki angan bada Ukrainian troops sing na Kupiansk da leiriba city hall ge mamangda leiba kasigi blue amasung yellow ge phiral haigat pagi photo sing official sing na thagalakhe. TASS na Russia gi defense ministry palladuna makhatan haiki madude Donbas liberate tau bhaiba special military operation ki pandam sing phangnabagi damakta Donetsk ki maikai da Russian forcing na chathariba campaign kangkhat hananaba Balkia amasung Izium district sing dalariba Russian troops sing punsil hananaba defense ministry na warep lawre. Ukraine dagi jahaz samagani hondokhre. Turkey amasung United Nations na honaduna lan soknariba Ukraine amasung Russia ga yamna maruoiba agreement sign tawnakraba matungda ngarang phawbada Ukraine gi hitangpham singdagi gehuna chingba chanaba polam 10 million 2.37 puduna jahaz samagani hondokhre haire. Ukraine gi infrastructure ministry na phongdokiba matungin na hitangpham singdagi hondokiba jahaz singdugi manungda yankhai ga maridi Asia gi leibak singda yawgadabane jahaz kulumdoina Europe ta duga jahaz taraga tarungna Africa tamna honkibani haire. Miyoi bagi awa anada mateng pangboina Ukraine Yemen amasung Ethiopia gi damak United Nations ke World Food Program gi makhada gehutan lising hompu puba jahaz ani thadokhi haire. Aroi bada tabiri bapum namak pu thagachare.